ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯤꯛꯂꯤꯕꯤ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯄꯤꯛꯂꯤꯕꯤ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ꯫ ꯃꯇꯝꯗꯨ ꯌꯥꯝꯅ ꯊꯦꯡꯕ ꯑꯣꯏꯗ꯭ꯔꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯗꯤꯄꯛꯇꯨ ꯃꯃꯥꯟꯅꯕ ꯈꯔ ꯄꯨꯜꯂꯨꯔꯒ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯏꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯆꯤꯡ ꯑꯣꯏꯅ ꯂꯩ꯫ ꯆꯤꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯧꯕꯨꯛ ꯂꯧꯀꯣꯜ ꯑꯃꯁꯨ ꯂꯩ꯫ ꯆꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯣꯡꯉꯤ, ꯎ ꯋꯥ ꯅꯥꯄꯤꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯏ꯫ ꯍꯥꯟꯅ ꯃꯃꯥꯡꯉꯩꯗꯗꯤ ꯆꯤꯡ ꯑꯁꯤꯗ ꯆꯪꯗꯨꯅ ꯎ ꯋꯥ ꯀꯌꯥ ꯌꯥꯟꯗꯨꯅ ꯁꯤꯡꯖꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯇꯧꯕꯗꯒꯤ ꯀꯅꯥꯁꯨ ꯆꯪꯅꯈꯤꯗ꯭ꯔꯦ꯫ ꯂꯝꯕꯤ ꯑꯁꯤꯁꯨ ꯀꯅꯥ ꯑꯃꯠꯇ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯠꯄ ꯉꯝꯅꯔꯨꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯂꯩꯀꯥꯏꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯒꯤ ꯈꯔ ꯐꯔꯛꯇꯨꯅ ꯃꯤ ꯆꯠꯅꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯗꯤꯄꯛꯇꯨ ꯃꯊꯟꯇ ꯂꯥꯛꯏ꯫ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯔꯤ꯫ ꯂꯝꯕꯤꯗ ꯀꯛꯆꯦꯡ ꯆꯠꯄ ꯎꯕ ꯍꯥꯏꯕꯗꯨ ꯌꯧꯔꯤ꯫ ꯏꯪꯅ ꯃꯦꯡꯅ ꯉꯥꯜꯂꯤꯕ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯤꯡꯌꯥ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯣꯏꯕꯒꯤ ꯇꯤꯟ ꯀꯥꯡ ꯀꯌꯥꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯗꯤꯄꯛꯇꯨ ꯃꯥꯒꯤ ꯐꯣꯟꯗ ꯏꯁꯩ ꯇꯥꯅ ꯑꯁꯨꯝ ꯂꯥꯛꯏ꯫ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯤ꯫ ꯔꯥꯒ ꯑꯃꯗ ꯃꯥꯅ ꯊꯥꯔꯤꯕ ꯏꯁꯩ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯥꯁꯨ ꯁꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤꯉꯩ ꯗꯤꯄꯛꯀꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯁꯤꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯗꯤꯄꯛꯇꯨ ꯇꯨꯡꯗ ꯐꯠ ꯂꯥꯎꯅ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯃꯁꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯃ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯗꯤꯄꯛꯇ ꯌꯦꯡꯂꯒ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯎꯕꯗ ꯗꯤꯄꯛꯅ "ꯑꯕꯦ, ꯅꯪꯗꯤ ꯀꯅꯥꯅꯣ? ꯀꯅꯥꯒ ꯂꯥꯛꯀꯦ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯆꯤꯡꯊꯛꯂꯣꯝꯗ ꯄꯥꯏꯕꯣꯏ ꯆꯦꯟꯕꯣꯏ ꯇꯧꯔꯒ ꯀꯟꯅ ꯆꯦꯟꯈꯤ꯫ ꯃꯗꯨ ꯎꯕꯗ ꯗꯤꯄꯛꯇꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯃꯍꯥꯛꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯂꯣꯝꯗ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯗ ꯆꯤꯡꯊꯛꯂꯣꯝꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯗꯤꯄꯛꯅ ꯆꯤꯡꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯨꯁꯤꯟ ꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯈꯔꯅ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯄꯨꯁꯤꯟꯈꯤ꯫ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯗꯤꯄꯛ ꯀꯤꯈꯤꯕꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯗꯪ ꯊꯤꯟꯗꯨꯅ ꯃꯃꯥꯕꯨ ꯀꯧꯈꯤ꯫ ꯃꯗꯨꯗ ꯃꯃꯥꯅ ꯊꯣꯡ ꯑꯗꯨ ꯄꯔꯞ ꯍꯥꯡꯉꯤ ꯑꯗꯨꯒ "ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯑꯗꯨꯝꯅ ꯍꯪꯉꯛꯄ ꯑꯗꯨꯗ ꯗꯤꯄꯛꯅ ꯃꯥꯅ ꯎꯈꯤꯕ ꯇꯥꯈꯤꯕꯁꯤꯡ ꯑꯗꯨ ꯃꯃꯥꯗ ꯇꯝꯈꯤ꯫ ꯃꯗꯨꯗ ꯃꯃꯥꯅ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯗꯨꯒ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯨꯝꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗꯁꯨ ꯀꯌꯥꯔꯛ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯃꯤꯆꯤ ꯃꯤꯅꯥꯏ ꯌꯥꯎꯗꯦ, ꯊꯦꯡꯅꯔꯛꯏ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯀꯌꯥ ꯊꯣꯏꯅ ꯈꯟꯅꯈꯤꯗꯦ꯫ ꯗꯤꯄꯛꯁꯨ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯃꯪꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯆꯧꯕ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯂꯒ ꯅꯤꯡꯉꯝꯗꯅ ꯀꯞꯂꯒ ꯂꯩꯕꯒꯤ ꯁꯛꯇꯝ ꯑꯃ ꯎꯈꯤ꯫ ꯃꯗꯨꯗ ꯗꯤꯄꯛꯅ ꯑꯁꯨꯝ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯨꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯆꯤꯡꯈꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄꯥꯏꯔꯛꯄ ꯑꯆꯧꯕ ꯆꯩꯇꯨꯞꯁꯤꯡ ꯑꯗꯨꯅ ꯐꯨꯗꯨꯅ ꯄꯨꯈꯤ꯫ ꯃꯗꯨꯗ ꯗꯤꯄꯛꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯜꯍꯧꯅꯕ "ꯍꯦ, ꯀꯩꯅꯣ ꯇꯧꯔꯤꯗꯣ?" ꯍꯥꯏꯅ ꯂꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯎꯔꯨꯕꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯗꯤꯄꯛꯇ ꯌꯦꯡꯉꯛꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯏ꯫ ꯃꯃꯥꯏ ꯑꯃꯗꯤ ꯃꯁꯥ ꯄꯨꯝꯕ ꯃꯨꯁꯤꯟ ꯃꯨꯏ ꯑꯗꯨꯒ ꯃꯁꯝꯗꯤ ꯑꯉꯧꯕ ꯄꯥꯜꯂꯤ꯫ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯗꯤꯄꯛ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯀꯔꯣꯝ ꯆꯦꯟꯁꯤꯒꯦ ꯈꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯀꯣꯜ ꯈꯤꯡꯂꯛꯈꯤ꯫ ꯐꯣꯟ ꯔꯤꯡ ꯂꯥꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯂꯦ꯫
ꯃꯗꯨꯗ ꯃꯍꯥꯛꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯈꯣꯡ ꯑꯗꯨ ꯀꯥꯡꯊꯨꯟꯗ ꯌꯥꯟꯊꯔꯒ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯈꯨꯔꯨꯗ ꯅꯝꯃꯤ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯔꯒ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯗꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯀꯣꯜ ꯂꯥꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯀꯣꯜ ꯑꯗꯨ ꯋꯥꯈꯠꯂꯤ꯫ ꯍꯜꯂꯣ ꯍꯤꯔꯣꯖꯤꯠ, ꯀꯩꯗꯧꯔꯦ? ꯀꯔꯤ ꯂꯩꯔꯒꯦ? ꯃꯇꯥꯎ ꯍꯧꯒꯠꯂꯕ꯭ꯔꯣ? ꯁꯃꯥꯟꯗꯣ ꯍꯣꯏꯒꯤ ꯃꯅꯤꯡ ꯂꯧꯕꯨꯛꯇꯣ ꯑꯗꯣꯝꯗ ꯂꯥꯛꯑꯣ꯫ ꯀꯩ ꯂꯩꯔꯒꯦ? ꯑꯩ ꯇꯨꯝ ꯍꯧꯒꯠꯇ ꯉꯥꯏꯔꯤ, ꯆꯤꯟꯖꯥꯛꯐꯥꯎ ꯁꯦꯡꯗ꯭ꯔꯤ꯫ ꯀꯩ ꯂꯩꯔꯒꯦꯕ? ꯍꯣ ꯁꯦꯡꯉꯣ ꯑꯗꯨꯒ ꯂꯥꯛꯑꯣ꯫ ꯁꯃꯥꯟꯗꯣ ꯍꯣꯏꯒꯤ ꯋꯣꯛꯇꯣ ꯉꯁꯤ ꯁꯤꯔꯝꯃꯦ, ꯑꯗꯨ ꯀꯥꯏꯃꯤꯟꯅꯁꯦꯅ ꯇꯧꯕꯅꯤꯗ꯫ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯂꯥꯛꯑꯒꯦꯅꯦ꯫ ꯃꯥꯏ ꯃꯤꯠꯁꯦ ꯀꯥꯕꯛ ꯀꯥꯕꯛꯀ ꯇꯥꯔꯛꯈꯤꯒꯦꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯗꯤꯄꯛꯇꯨ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯒ ꯍꯦꯔꯣꯖꯤꯠꯅ ꯍꯥꯏꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕ ꯆꯤꯡꯈꯣꯡ ꯃꯅꯥꯛꯀꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯆꯠꯅ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯅꯍꯥꯟ ꯃꯈꯩ ꯂꯝꯕꯤ ꯑꯁꯤꯗ ꯇꯣꯏꯅ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨꯕꯨ ꯃꯁꯥꯗ ꯀꯩꯁꯨ ꯐꯥꯎꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯂꯥꯡꯇꯛꯅꯕ ꯀꯌꯥ ꯐꯥꯎꯕꯒꯨꯝ ꯇꯧꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅ ꯍꯦꯔꯣꯖꯤꯠꯅ ꯍꯥꯏꯔꯛꯄ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯌꯧꯁꯤꯜꯂꯛꯄꯗ ꯃꯃꯥꯟꯅꯕ ꯑꯇꯩꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯊꯪ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯍꯦꯔꯣꯖꯤꯠꯅ ꯍꯥꯏꯔꯛꯄ ꯊꯕꯛ ꯑꯗꯨ ꯇꯧꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯛꯄꯗ ꯅꯨꯃꯤꯠ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯦ꯫ ꯃꯈꯣꯏꯅ ꯁꯦꯝ ꯁꯥꯔꯤꯕ ꯑꯗꯨ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟ ꯇꯧꯕꯗ ꯐꯅ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯄꯛꯇꯨ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯀꯅꯥꯅꯣ ꯑꯃꯅ ꯀꯧꯕꯗꯧꯅ ꯃꯁꯥ ꯑꯗꯨ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯌꯥ ꯂꯥꯡꯕꯅꯤꯅ ꯌꯥꯝꯅꯗꯤ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯨꯜꯒꯤ ꯁꯥꯟꯅꯕꯨꯡꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯈꯨꯜꯒꯤ ꯁꯥꯟꯅꯕꯨꯡ ꯂꯝꯄꯥꯛ ꯑꯗꯨ ꯌꯧꯔꯦ꯫ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯐꯝꯂꯒ ꯃꯈꯣꯏ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯛꯄꯗ ꯗꯤꯄꯛꯅ ꯉꯔꯥꯡ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨ ꯃꯈꯣꯏ ꯑꯇꯩꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯑꯃꯝ ꯑꯊꯦꯡ ꯆꯠꯄ ꯍꯥꯏꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯊꯦꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯧꯁꯥꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯅ ꯃꯌꯥꯝꯗ ꯆꯤꯡ ꯑꯗꯨꯗ ꯉꯍꯥꯟꯋꯥꯏ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯍꯥꯠꯈꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯗꯤꯄꯛꯅ "ꯑꯗꯨꯒꯤ ꯑꯉꯥꯡꯗꯨꯅꯦ ꯑꯩꯅ ꯉꯔꯥꯡ ꯎꯔꯤꯁꯦ" ꯍꯥꯏꯅ ꯈꯨꯝꯃꯛꯏ꯫ ꯃꯗꯨꯗ ꯑꯅꯟꯅ "ꯍꯣꯏꯅꯦ, ꯃꯤ ꯑꯇꯩꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯤꯕꯅꯤ, ꯅꯪꯗ ꯅꯠꯇꯦꯕ" ꯍꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯃꯛꯏ꯫ ꯑꯗꯨꯕꯨ ꯗꯤꯄꯛꯇꯤ ꯂꯥꯏꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯗ ꯗꯤꯄꯛꯅ ꯑꯅꯟꯗ ꯃꯉꯣꯟꯗ ꯐꯥꯎꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯈꯤ꯫ ꯃꯗꯨꯗ ꯑꯅꯟꯅ "ꯑꯗꯨꯗꯤ ꯃꯥꯏꯕ ꯑꯃ ꯌꯦꯡꯊꯣꯛꯎ" ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯃꯌꯥꯝ ꯂꯝꯄꯥꯛ ꯑꯗꯨꯗ ꯁꯥꯟꯅꯕꯒꯤ ꯃꯊꯪ ꯊꯣꯔꯛꯂꯦ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯗꯤꯄꯛ ꯍꯣꯏꯁꯨ ꯌꯥꯎꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯗꯤꯄꯛꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯤꯉꯩ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯦꯟꯕꯗꯧꯅ ꯍꯥꯏꯐꯦꯠ ꯎꯈꯤ꯫ ꯎꯔꯤꯕ ꯑꯗꯨ ꯃꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯩꯕꯗꯧꯅ ꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯤ ꯑꯗꯨꯅ ꯍꯟꯗꯣꯛꯈ꯭ꯔꯒꯅ ꯀꯅꯥ ꯑꯃꯠꯇ ꯍꯦꯛꯇ ꯂꯩꯔꯝꯗꯦ꯫ ꯗꯤꯄꯛꯇꯨ ꯃꯤꯒꯤ ꯃꯃꯤꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛ ꯈꯟꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯤꯄꯛꯀꯤ ꯃꯈ꯭ꯋꯥꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯈꯪꯀꯣꯟ ꯀꯣꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯗꯤꯄꯛꯅ ꯃꯁꯥ ꯑꯗꯨ ꯐꯔꯪ ꯆꯣꯡꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯀꯟꯊꯣꯛꯏ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯅ "ꯀꯩꯗꯧꯔꯒꯦ ꯗꯤꯄꯛ" ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯗꯤꯄꯛꯅ "ꯀꯩꯁꯨ ꯇꯧꯗꯦꯗ" ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯌꯥꯝꯗꯨ ꯗꯤꯄꯛꯇ ꯃꯨꯟꯅ ꯌꯦꯡꯉꯒ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯥꯏꯅ ꯈꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯗꯤꯄꯛꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯕꯅꯤꯅ ꯃꯌꯥꯝꯗꯨ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯥꯟꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯣꯏꯔꯛꯇꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯕꯒꯤ ꯁꯦꯝ ꯁꯥꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯃꯥꯟꯗꯅ "ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯆꯪꯂꯔꯨꯔꯣ, ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯟꯖꯥꯡ ꯑꯊꯣꯡꯕꯗꯨ ꯑꯩ ꯈꯔ ꯄꯨꯊꯣꯔꯛꯀꯦ, ꯌꯨꯈꯔ ꯊꯛꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗ ꯃꯌꯥꯝꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯔꯛꯂꯦ꯫ ꯗꯤꯄꯛ ꯑꯃꯗꯤ ꯍꯦꯔꯣꯖꯤꯠ ꯂꯩꯀꯥꯏ ꯑꯃꯠꯇꯗꯒꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯂꯤ꯫ "ꯍꯦꯔꯣꯖꯤꯠ, ꯍꯣꯔꯦꯟꯗꯤ ꯄꯨꯟꯅ ꯍꯟꯃꯤꯟꯅꯁꯤꯀꯣ? ꯉꯔꯥꯡꯁꯨ ꯅꯊꯟꯇ ꯑꯗꯨꯝ ꯆꯠꯈꯤ"꯫ "ꯑꯩꯅ ꯅꯪ ꯍꯧꯔꯝꯃꯤꯗꯨꯗꯤ, ꯅꯪꯅ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯅꯦꯅ ꯂꯩꯍꯧꯖꯔꯒ"꯫ "ꯍꯣꯏ ꯕꯗꯣ, ꯉꯁꯤꯗꯤꯅꯦ ꯄꯨꯟꯅ ꯍꯟꯃꯤꯟꯅꯁꯤ, ꯃꯁꯤꯒꯤ ꯆꯤꯡꯁꯦ ꯈꯔ ꯕꯦꯔꯥ ꯀꯥꯏꯕ ꯑꯩꯉꯣꯟꯗ ꯀꯣ"꯫ "ꯍꯣꯏꯗ, ꯑꯗꯨ ꯈꯪꯗꯅ ꯑꯩꯗꯤꯅꯦ ꯉꯟꯇꯥꯅ ꯌꯨꯝꯗ ꯍꯟꯖꯔꯤꯕꯅꯤ"꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯦ꯫
ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯕ ꯂꯣꯏꯔꯒ ꯐꯣꯟ ꯇꯧꯅꯗꯨꯅ ꯃꯊꯪ ꯊꯣꯛꯅꯔꯛꯂꯤ꯫ ꯗꯤꯄꯛꯀ ꯍꯦꯔꯣꯖꯤꯠꯀꯁꯨ ꯁꯃꯥꯟꯗꯣꯍꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯆꯤꯡꯈꯣꯡ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯗꯤꯄꯛ ꯑꯃꯗꯤ ꯍꯦꯔꯣꯖꯤꯠ ꯃꯈꯣꯏ ꯑꯅꯤ ꯔꯥꯒ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯃꯤ ꯑꯇꯩꯁꯨ ꯆꯠꯂꯤ, ꯁꯥꯏꯀꯜ ꯊꯧꯕꯁꯨ ꯌꯥꯎꯔꯤ, ꯄꯣꯠ ꯄꯨꯔꯛꯄꯁꯨ ꯌꯥꯎꯔꯤ, ꯒꯥꯔꯤ ꯃꯆꯥ ꯀꯌꯥꯁꯨ ꯊꯧꯔꯤ꯫ ꯑꯁꯨꯝꯅ ꯗꯤꯄꯛ ꯑꯃꯗꯤ ꯍꯦꯔꯣꯖꯤꯠꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯗ ꯆꯤꯡꯈꯣꯡ ꯑꯗꯨꯗꯒꯤ "ꯀꯀꯥ" ꯍꯥꯏꯅ ꯀꯧꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯗꯤꯄꯛꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯏ ꯑꯗꯨꯒ ꯀꯣꯏꯌꯦꯡ ꯌꯦꯡꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯗꯤꯄꯛꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯑꯗꯨꯗ ꯍꯦꯔꯣꯖꯤꯠꯅ "ꯀꯩꯗꯧꯔꯒꯦ ꯗꯤꯄꯛ" ꯍꯥꯏꯅ ꯍꯪꯏ꯫ ꯃꯗꯨꯗ ꯗꯤꯄꯛꯅ "ꯍꯧꯖꯤꯛꯇ ꯇꯨꯡꯗ ꯑꯉꯥꯡ ꯑꯃꯅ ꯀꯧꯔꯛꯈꯤꯗꯨꯗꯤ" ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯍꯦꯔꯣꯖꯤꯠꯅ "ꯑꯁ ꯌꯥꯔꯦꯁꯦ ꯂꯥꯛꯑꯣꯁꯦ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯃꯥꯟꯗꯣꯍꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯁꯃꯥꯟꯗꯅ "ꯅꯈꯣꯏ ꯂꯥꯛꯑꯕꯣ? ꯃꯤ ꯁꯨꯔꯦꯅꯦ" ꯍꯥꯏꯅ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯍꯦꯔꯣꯖꯤꯠꯅ "ꯂꯥꯛꯑꯦ" ꯍꯥꯏꯗꯨꯅ ꯗꯤꯄꯛ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯃꯥꯟꯗꯣꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯗꯨꯅ ꯌꯨ ꯊꯛꯂꯤ꯫ ꯑꯁꯨꯝꯅ ꯌꯨ ꯊꯛꯂꯤꯉꯩ ꯗꯤꯄꯛꯀꯤ ꯃꯅꯥꯀꯣꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ "ꯀꯀꯥ, ꯀꯀꯥ" ꯍꯥꯏꯅ ꯀꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯗꯤꯄꯛꯅ ꯀꯣꯏꯌꯦꯡ ꯌꯦꯡꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯌꯨ ꯊꯛꯄ ꯂꯣꯏꯔꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯍꯦꯜꯂꯤ꯫ ꯃꯇꯝꯗꯨ ꯊꯥꯕꯜ ꯌꯥꯝꯅ ꯐꯒꯠꯂꯛꯏ꯫ ꯌꯨ ꯊꯛꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯌꯨ ꯊꯛꯄ ꯂꯣꯏꯅꯔꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯟꯅꯔꯛꯂꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯦ꯫ ꯗꯤꯄꯛ ꯑꯃꯗꯤ ꯍꯦꯔꯣꯖꯤꯠꯇꯨ ꯃꯈꯣꯏ ꯑꯅꯤ ꯍꯧꯅꯗꯨꯅ ꯌꯨ ꯉꯥꯎꯔꯒ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯆꯤꯡꯈꯣꯡ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯃꯇꯝꯗꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯊꯥꯕꯜ ꯌꯥꯝꯅ ꯐꯒꯠꯂꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯤꯄꯛꯇꯨ ꯃꯄꯥꯟ ꯊꯣꯛꯅꯤꯡꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯦꯔꯣꯖꯤꯠꯇꯒꯤ ꯈꯔ ꯂꯩꯊꯔꯒ ꯃꯄꯥꯟ ꯊꯣꯛꯏ꯫ ꯍꯦꯔꯣꯖꯤꯠꯇꯤ ꯈꯪꯗꯕꯅꯤꯅ ꯗꯤꯄꯛꯀ ꯄꯨꯟꯅ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯆꯠꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯤꯄꯛꯅ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩ ꯉꯔꯥꯡ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯈꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯂꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯗꯤꯄꯛꯇꯨ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ꯫ ꯃꯁꯤꯗꯒꯤ ꯗꯤꯄꯛꯇꯨ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯎ ꯍꯥꯏꯗꯨꯅ ꯀꯣꯏꯄꯨ ꯄꯨꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯗꯤꯄꯛꯇꯨ ꯆꯤꯡꯊꯛꯂꯣꯝꯗ ꯀꯥꯈꯠꯈꯤ꯫ ꯁꯣꯝꯗ ꯍꯦꯔꯣꯖꯤꯠꯅ ꯗꯤꯄꯛꯇꯨ ꯋꯥ ꯈꯨꯝꯂꯛꯇꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗ ꯃꯍꯥꯛꯁꯨ ꯄꯨꯡꯉꯛ ꯉꯛꯏ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯍꯥꯛꯁꯨ ꯆꯤꯡ ꯑꯁꯤꯗ ꯇꯝꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯗꯤꯄꯛ ꯁꯥꯗꯨꯅ ꯃꯥꯕꯨ ꯆꯦꯜꯂꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯠꯅ ꯆꯤꯡꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯄꯗ ꯗꯤꯄꯛꯇꯨ ꯆꯤꯡꯊꯛ ꯑꯗꯨꯒꯤ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯑꯃꯨꯛ ꯐꯝ, ꯑꯃꯨꯛ ꯂꯦꯞ, ꯑꯃꯨꯛ ꯆꯦꯟ ꯇꯧꯗꯨꯅ ꯂꯩꯕꯗꯨ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯔꯣꯖꯤꯠꯇꯤ ꯐꯠꯇꯕ ꯂꯥꯏ ꯑꯣꯏꯅ ꯈꯟꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯀꯟꯅ ꯆꯦꯟꯈꯤ꯫ ꯁꯣꯝꯗꯅ ꯗꯤꯄꯛꯇꯨ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯎ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯑꯁꯨꯝ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯗ ꯗꯤꯄꯛꯅ "ꯑꯕꯦ, ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯗꯨꯕꯨ ꯀꯔꯤ ꯃꯇꯦꯡꯅꯣ? ꯃꯐꯝꯁꯤꯗꯤ ꯚꯨꯠ ꯊꯣꯛꯄꯅꯤꯍꯦ, ꯅꯪꯗꯤ ꯀꯤꯗ꯭ꯔꯣ?" ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯗꯤꯄꯛꯇꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯁꯨꯝ ꯏꯟꯅꯔꯤ꯫ ꯃꯗꯨꯗ ꯅꯨꯄꯤꯃꯆꯥ ꯑꯗꯨꯗꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ, ꯑꯁꯨꯝ ꯆꯠꯂꯤ꯫ ꯁꯣꯝꯗꯅ ꯍꯦꯔꯣꯖꯤꯠꯇꯨ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯤꯄꯛꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯐꯣꯟꯗꯣ ꯍꯦꯛ ꯋꯥꯈꯠꯄꯗ ꯗꯤꯄꯛꯅ "ꯍꯦꯔꯣꯖꯤꯠ, ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ. ꯅꯪ ꯑꯩꯈꯣꯏ ꯏꯃꯨꯡꯒ ꯄꯨꯟꯅ ꯑꯝꯇ ꯂꯥꯛꯑꯣ. ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨ ꯂꯥꯛꯑꯣ. ꯑꯩ ꯆꯤꯡꯊꯛꯇ ꯂꯩꯔꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯊꯝꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯍꯦꯔꯣꯖꯤꯠꯁꯨ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤ, ꯌꯨꯒ ꯉꯥꯎꯔꯦ, ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯗꯤꯄꯛꯀꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯗꯤꯄꯛ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯗꯤꯄꯛꯀꯤ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯗꯤꯄꯛꯀꯤ ꯃꯌꯨꯝ ꯌꯧꯕꯗ ꯗꯤꯄꯛꯀꯤ ꯃꯃꯥꯅ "ꯗꯤꯄꯛꯇꯤ ꯀꯅꯥꯒ ꯄꯨꯟꯈ꯭ꯔꯦ?" ꯍꯥꯏꯅ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯍꯦꯔꯣꯖꯤꯠꯅ "ꯃꯥꯒ ꯄꯨꯜꯂꯨꯕꯅꯤ, ꯑꯗꯨꯒ ꯆꯤꯡꯊꯛꯇ ꯂꯩꯍꯧꯔꯦ" ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯃꯥ ꯑꯃꯗꯤ ꯗꯤꯄꯛꯀꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯗꯤꯄꯛꯄꯨ ꯊꯤꯕ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯃꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯗꯤꯄꯛꯅ ꯂꯩꯍꯧꯔꯤꯕ ꯆꯤꯡꯒꯤ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯍꯦꯔꯣꯖꯤꯠꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯥꯛꯂꯤ꯫
ꯁꯣꯝꯗꯅ ꯗꯤꯄꯛꯇꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯗꯤꯄꯛꯇ ꯅꯁꯥ ꯅꯇꯣꯝꯇ ꯐꯨꯖꯧ ꯍꯥꯏꯗꯨꯅ ꯄꯪꯐꯨꯗ ꯐꯨꯍꯜꯂꯛꯏ꯫ ꯗꯤꯄꯛꯅ ꯃꯁꯥ ꯃꯇꯣꯝꯇ ꯃꯥꯒꯤ ꯃꯈꯨꯠꯅ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯐꯨꯖꯔꯤꯕ ꯑꯗꯨ ꯃꯁꯥꯅ ꯂꯦꯞꯍꯟꯖꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯗꯤꯄꯛ ꯋꯥꯈꯜꯗꯤ ꯃꯥꯡꯗꯕꯅꯤꯅ ꯆꯩ ꯑꯗꯨꯅ ꯐꯨꯕꯒꯤ ꯆꯩꯅꯥꯈꯨꯜ ꯑꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯃꯃꯥꯏ ꯑꯗꯨꯁꯨ ꯏꯄꯠ ꯄꯠꯂꯦ, ꯁꯔꯨ ꯃꯆꯦꯠ ꯃꯆꯦꯠ ꯎꯔꯦ ꯑꯗꯨꯒ ꯃꯥꯅ ꯁꯦꯠꯂꯤꯕ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯑꯗꯨꯁꯨ ꯌꯥꯝꯅ ꯃꯟꯁꯤꯜꯂꯛꯈꯤ, ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯔꯦ꯫ ꯐꯤꯚꯝ ꯑꯗꯨ ꯎꯔꯛꯄꯗ ꯗꯤꯄꯛꯇꯤ ꯀꯤꯕꯅ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯦꯟꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯈꯪꯍꯧꯗꯅ ꯗꯤꯄꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯗꯤꯄꯛ ꯃꯁꯥ ꯃꯇꯣꯝꯇ ꯃꯥꯒꯤ ꯃꯐꯥꯏꯒꯟꯗ ꯊꯤꯟꯗꯠꯆꯈꯤ꯫ ꯆꯩꯅꯥ ꯑꯗꯨꯅ ꯃꯍꯥꯛ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯂꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯎꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯈꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯃꯈꯥ ꯇꯥꯅ ꯗꯤꯄꯛꯇ ꯑꯋꯥꯕ ꯄꯤꯕ ꯉꯝꯗꯅꯕ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯗꯤꯄꯛꯇꯤ ꯆꯩꯅꯥ ꯑꯗꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯤ ꯃꯥꯡꯂꯤ ꯇꯔꯨꯛꯂꯕꯅꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯗꯤꯄꯛꯀꯤ ꯃꯁꯝꯗ ꯄꯥꯏꯔꯒ ꯑꯃꯨꯛ ꯆꯤꯡꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯨꯈ꯭ꯔꯦ꯫ ꯆꯩꯅꯥ ꯑꯗꯨꯅ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯗꯤꯄꯛꯄꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯍꯥꯛ ꯎ ꯑꯃꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯗꯤꯄꯛꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯂꯧꯊꯣꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯀꯣꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯨꯠꯅ ꯈꯣꯠꯂꯛꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯈꯠꯂꯨꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯎꯊꯛꯂꯣꯝꯗꯒꯤ ꯃꯈꯥꯗ ꯌꯨꯡꯊꯔꯒ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯂꯩꯔꯝꯈꯤ, ꯑꯗꯨꯒ ꯗꯤꯄꯛꯀꯤ ꯃꯃꯥꯏ ꯇꯝꯅ ꯆꯣꯡꯊꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯗꯤꯄꯛꯇꯨ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯃꯌꯥꯝꯅ ꯂꯥꯏꯀꯠꯅꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯅꯥꯛꯇ ꯑꯃꯥꯏꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ, ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯈꯣꯏ ꯈꯔꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯇꯧ, ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯇꯧꯍꯧꯅꯕ ꯍꯣꯠꯅꯧꯀꯣ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯗꯤꯄꯛꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ, ꯑꯩꯁꯤꯕꯨ ꯁꯤꯔ ꯆꯠꯂꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯕꯣ? ꯍꯣꯏ ꯏꯄꯨ, ꯑꯗꯣ ꯑꯩ ꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣ? ꯑꯁꯨꯝꯅ ꯍꯪꯕ ꯑꯗꯨꯗ ꯍꯦꯔꯣꯖꯤꯟꯅ ꯈꯨꯝꯃꯛꯏ, ꯗꯤꯄꯛ, ꯅꯪꯁꯦ ꯑꯩꯒ ꯁꯃꯥꯟꯗ ꯍꯣꯏꯗꯒꯤ ꯍꯜꯂꯛꯄꯗ ꯆꯤꯡꯊꯛꯂꯣꯝꯗ ꯀꯥꯈ꯭ꯔꯤꯅꯦ꯫ ꯑꯗꯒꯤ ꯑꯩꯅ ꯃꯊꯪ ꯃꯊꯪ ꯄꯥꯎ ꯄꯤꯗꯨꯅ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯄꯗ ꯅꯪꯁꯦ ꯎꯈꯥ ꯑꯃꯗ ꯂꯩꯕꯥꯛ ꯇꯧꯔꯒ ꯂꯩꯔꯝꯃꯤ, ꯅꯁꯥꯗꯨꯁꯨ ꯌꯥꯝꯅ ꯁꯣꯛꯑꯝꯃꯤ꯫ ꯃꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯪꯁꯦ ꯐꯥꯔꯒ ꯌꯨꯝꯗ ꯄꯨꯔꯛꯏꯁꯤꯅꯤ꯫ ꯅꯪꯅ ꯇꯧꯈꯥꯏꯔꯝꯕ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯌꯦꯡꯕꯗ ꯁꯔꯨ ꯁꯌꯥꯡ ꯈꯔ ꯊꯦꯡꯅꯩ꯫ ꯑꯗꯨꯒꯤ ꯁꯔꯨꯁꯤꯡꯗꯨꯅꯅꯦ ꯆꯤꯡꯁꯤꯗ ꯇꯝꯅꯩꯁꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯝꯅꯔꯔꯣꯏ, ꯃꯗꯨꯒꯤ ꯁꯔꯨ ꯄꯣꯂꯥꯡꯗꯣ ꯄꯣꯠꯂꯣꯏꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯗꯤꯄꯛꯄꯨ ꯃꯄꯨꯡ ꯐꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯍꯟꯈꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯥꯏꯕꯅ ꯂꯩꯔꯣꯟ ꯀꯌꯥ ꯁꯣꯟꯗꯨꯅ ꯆꯤꯡꯊꯛ ꯑꯗꯨꯗꯒꯤ ꯐꯪꯈꯤꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯄꯣꯠꯂꯣꯏꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯦꯔꯣꯖꯤꯠꯅ, ꯏꯄꯨ, ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯗꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯒ ꯗꯤꯄꯛꯇꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯍꯪꯂꯨꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯃꯔꯝ ꯂꯩ꯫ ꯅꯍꯥꯟꯋꯥꯏꯗ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯃꯇꯝꯗ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯥꯡꯂꯣꯝꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯖꯕꯤ ꯑꯃ ꯃꯈꯣꯏꯒꯤ ꯅꯨꯄꯥ ꯈꯔꯅ ꯂꯧꯇꯨꯅꯔꯒ ꯍꯥꯠꯇꯣꯛꯈꯤ, ꯑꯗꯨꯒ ꯆꯤꯡꯊꯛ ꯑꯁꯤꯗ ꯐꯨꯝꯈꯤꯕꯅꯤ꯫ ꯏꯄꯨ, ꯀꯩꯒꯤꯅꯣ ꯅꯨꯄꯤ ꯃꯆꯥꯗꯨ ꯍꯥꯠꯂꯤꯗꯨꯗꯤ? ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯤꯡ ꯂꯥꯡꯂꯦꯟ ꯀꯧꯏ꯫ ꯃꯥꯒꯤ ꯃꯄꯥꯗꯣ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯌꯥꯕ ꯃꯤꯁꯛꯅꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯃꯥꯁꯦ ꯕꯣꯠ ꯂꯦꯞꯅꯕ ꯍꯥꯏꯕꯗꯒꯤ ꯕꯣꯠ ꯂꯦꯞꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒ ꯄꯥꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯥꯕꯨ ꯕꯣꯠ ꯂꯦꯞꯇꯅꯕ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯒꯤ ꯃꯄꯥꯅ ꯌꯥꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯂꯥꯡꯂꯦꯟꯕꯨ ꯐꯥꯖꯤꯜꯂꯒ ꯃꯥꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯔꯒꯗꯤ ꯕꯣꯠ ꯂꯦꯞꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯂꯥꯡꯂꯦꯟꯒꯤ ꯃꯄꯥꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯃꯥꯕꯨ ꯐꯥꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯁꯣꯏꯕꯗꯒꯤ ꯍꯥꯠꯈ꯭ꯔꯦ꯫ ꯃꯥꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯤꯉꯩ ꯆꯤꯡ ꯑꯗꯨꯗ ꯎ ꯌꯥꯟꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯅ ꯇꯥꯗꯅꯕ ꯍꯣꯠꯅꯕꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯍꯥꯠꯂꯤꯕ ꯃꯤꯁꯛꯇꯨꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯈꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯊꯥꯕꯜ ꯌꯥꯝꯅ ꯐꯕ ꯅꯨꯃꯤꯠ ꯑꯃꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯥꯅ ꯃꯄꯥꯟꯗ ꯂꯥꯏ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯂꯤꯉꯩ ꯐꯥꯈꯤꯕꯅꯤ꯫
ꯑꯗꯨꯅ ꯊꯥꯕꯜ ꯌꯥꯝꯅ ꯐꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛꯁꯦ ꯍꯦꯛ ꯍꯦꯛ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯊꯣꯛꯂꯤꯕꯅꯤ꯫ ꯉꯍꯥꯟꯋꯥꯏ ꯃꯥꯏꯕꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯒꯤ ꯐꯔꯨꯔꯦ, ꯑꯗꯨꯕꯨ ꯃꯍꯨ ꯃꯌꯥꯏ ꯆꯃꯛꯄꯅꯔ ꯀꯔꯤꯅꯣ ꯑꯃꯨꯛ ꯍꯧꯔꯛꯂꯤꯕꯁꯤꯅꯤ꯫ ꯂꯣꯏꯁꯤꯜꯂꯝꯂꯕꯗꯤ ꯉꯍꯥꯟꯅ ꯐꯔꯗꯧꯕꯅꯤ, ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯁꯤꯜꯂꯦꯗꯅ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯍꯥꯠꯈ꯭ꯔꯤꯕꯗꯨ ꯗꯤꯄꯛ ꯑꯁꯤꯅꯤ꯫ ꯑꯗꯨꯅꯅꯤ ꯃꯉꯣꯟꯗ ꯂꯥꯛꯅꯔꯤꯕꯁꯦ꯫ ꯃꯥꯗꯤ ꯈꯪꯉꯔꯣꯏ, ꯉꯍꯥꯟꯃꯨꯛꯀꯤ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯋꯥꯔꯤꯅꯤꯗ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯅꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯟꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯊꯪ ꯃꯊꯪ ꯍꯟꯅꯈꯤ꯫ ꯑꯗꯨꯒ ꯍꯦꯔꯣꯖꯤꯠꯁꯨ ꯗꯤꯄꯛꯇ ꯍꯜꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯣꯏꯕ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫